Gita takli afaba gun khuding mathaktagi makhada chenthara'i leingak liba luchingba singna mabuk sengba afaba lamchat chatpa amati niti niyom khuding ngakna chatlabadi leingak ki thaugai puriba khuding amadi miyamshu masa masana madugi matung ilakkani miyoibagi haksang amagi kayat khuding chap manana tangai phadaba oidunasu kok haibasina khwaidagi hena maru oibagum afaba leibak ama haibasi ningthau natraga leingak pasingna pubana leibak ki koklen haibadu makoina oiri afaba leingak amana samajta tangdu leitaba amadi miyamgi punsibu lam khudingda thak hengat hannaba thaubu oiri miyamda aki akhang leitaba chap manaba mitjeng chaukhatpa amadi ningthauna masagi oiba thadokpa haiba yumpham singda Bhagavan Sri Ramna leingak khibabu Ram Rajya haina khangnari khwaidagi tolaba miyoigi khonjel busu tabiduna Ramna magi damak atopa nupi amattabu hanna yengkhidraba Lanka tan chattuna mabu kanbikhiba amadi nausu puribi ima sitabu bonda thaduna punsigi amuk hanna unadaba ngamkhi miyamgi awa ana singbu ngasigi leingakpa singna tari uribra masana leibak miyamgi awa ana singi daitya lauzaba ngamduna pham thadokpa ngamba karamba luchingba yaukre namthak tawduna sakti pairakpa khudingdi huranba sasinnaba certificate pairaga achauba phamnaiba oibagumbani nongma dasa soidana tagani mapalaitana sakti laikiba karnasu hural lonada brahman machani haijinduna aranba certificate paiba migum magi guruda namthak taurubana punsigi aroiba lanphamda magi sakti khudimak mangduna mai thiki karnagi mataugum namthak tauba sakti paiba lusingba khuding leibaki aruba tanpham singda ona tainaba ngakta taurakani ningthauna aranba taurabadi leibak kangkhong chaigani aroibada masada natana miyamsu chingtharamlaga loigani